Jiribam romdagi Imphal tamna purakpa mal thanna yauba truck sing Jiri town dagi kilometer taret rom chatlaga leiba laingang pokpida kuki nupi sing na lambi thingbadagi Imphal tamna changsin bangamdre hairi hauzik Jiribam da haukiba Jun taruk tagi thokliba kangluk ki oiba irang asina maram oiraga potchai puba gari amata Imphal tamna National Highway number 37 Imphal Jiribam lambi da chatpa ngamdana leirak matung Haukiba Jun Taraga Manga Thangs and Numitagi security akan bachaksel Tauranga Loinana Gari Sing asi Imphal tamna changsin baharakibane. Adubo ngasi humni chanba numita Jiribamdagi Imphal tamna lakpagi lambi oriba langang pokpi mapada yamlaba koki nupi sing na highway da tolaktuna lambi tingzinduna Gari Sing asi Imphal tamna changhan khida bani hairi. Lambi tingba sina maram oiraga mal thanna yauba gari kaya highway sigi tadbung mapada panduna leiri This meeting was basically related to the blockade at Tadbung along the NH-36. So we had a discussion with all the stakeholders and there is some sort of agreement. So they will be talking to their people also and they will try to convince them to lift the blockade. That so like since today we got the information about this blockade, so there is a no convoy. So once it will be lifted out and there will be convoy. So we are hoping for some solution. So it may come. We have given some timeline. So by 3 or 4 they may inform you. But we have made our stand very clear. They have to lift out the blockade. I motadi masi makoi na panalak oyu oisanu makoi manung da lawama clue ama lai na badagi prajad ol ibaneba masi atuba matam da sengdo biyo agoi da ne clear oina chalan biyo bikoi bu lambi sida natragadi ai di laitho kidana ai gi prajado kari oigadage agoi gi manipur state kari oigadage do mapi mapa oidu makoina fajana lidi sengna chumna agoi gi lifeline sujari bai goida ai gi da natana manipur lifeline oidu lambi se clear thambi oi se ai jara gane Kuina lerak pai ba je akoi dai ba sinau sing da mi je yot nati ana ye yausale akoi hojik taseng na ba akoi puri sarkar gi pone akoi na sing dai ne hojik sol oisale chi akoi gi irnai ne short oirak pa je mapu na sing da ba nati akoi na sing jagadam ne sana bi bu wa ba ne short ki bu wa ba ne angang na salak ba gi wa ba ne akoi kana na akoi gi damakta miyang changbi ge ba hojik sarkar na su changbi de mapu na su changbi de akoi se mayam gi damakta samaj gi damakta akoi seva tawroge thola ba ne akoi gi damakta kana khanbi ge ba si amukta sarkar na khangde amana khangde akoi diversion gi andhana khanbi da bada mi ang